ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯣꯛꯅ ꯁꯟꯗꯣꯛꯇꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯊꯤꯡꯅꯕ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ इम्फाल वेस्ट की मतुंगदा बिष्णुपुर अमदी चुरचांदपुरदसु CRPC की सेक्शन 144 की मखादा था अनि अथिंबा थंजिनख्रे। हौकिबा पुंग कुनमरीदा इंडियादा नौना कोविड-19 पॉजिटिव ओइबा मियोय 19,939 थिंगनख्रे मियोय निफुना लेखिद्रे। खुरुमजरी पुंजा सिफावगी पावमिंग ताबिर म्यापमना मपु बिदालक्ष्मी तराम नोक्चरी हौजिक पाव संदौन पिजरी नेशनल हाईवे 2 तिदीम लंबी की फौगक चाव इखाई अवांग लेकाइदा ngarang nungthil इकोवेन अमा मई थाकिबा थौदोक अमगी मतंगदा SP बिष्णुपुर न पिरकबा रिपोर्ट की मतुंग इना पामदबा थौदोक थोलकबा याबना मरम ओइरगा मणिपुर की मफम पुमनमक मोबाइल डाटा सर्विस दा अथिंगबा लेरगनी हाइना ngarang नुमिदांग अथेंगबदा मणिपुर लेंगा की स्पेशल सेक्रेटरी होम एस ज्ञान प्रकाश न ऑर्डर अमा थोक्रे। Athingba temporary suspension of telecom services, public emergency or public safety rules, lising ani tarat ki rule ani ki makhada thambani hairi. Lamdam asida laiba miyam na tangdu laitana laibada akaiba pirakba yaba ki chingnaba laibadagi thamliba athingba asi numi mangani chatnagani amadi athingba asi ki mayokta kanagumbana thabak tawraklabadi mari lainaba logi matung ina cherak fangani hairi. बिष्णुपुर अमदी चुरचांदपुर डिस्ट्रिक्ट सिंगदा मथंग सिटना ngarang August 3 की नुमिदांग वायरंग पुंग 3 तगी अमदी नुमिदांग पुंग 10 दगी हौरगा था अनि CRPC की सेक्शन 144 सबसेक्शन अनि की मखादा मियोय मंगा नत्रगा मंगा दगी हेना पुनबा अमदी मी सोकपा याबा खुसु खुलाई पाइबदा अथिंगबा थमजिनख्रे। बिष्णुपुर की डिस्ट्रिक्ट मजिस्ट्रेट लौरेंबम विक्रम अमदी चुरचांदपुर की डिस्ट्रिक्ट मजिस्ट्रेट सारा चंद्रा अरोजू न तोंगान बा थोकपा ऑर्डर की मतुंग इना बिष्णुपुर अमदी चुरचांदपुर की मफम सिंगदा लॉ एंड ऑर्डर दा अकाइबा पिरकपा याबा पामदबा थौदोक सिंग थोलकपा याबा की फिबम लैबदगी अथिंगबा असि थमजिनखिबनि हाइरि हिरम अमा हेक्तगा मरी लैनाना कनागुमना वाकत मिफम वाकत खोंजंग नत्रगा मियाम पुनबदा लाइनिंग लाशो हराव कुमै की थबक थौरम सिंग पांगथोक निंगबा लेरगासु मांगजौनाना डिस्ट्रिक्ट मजिस्ट्रेट सिंगदगी अयाबा लौगदबनि हाइना बिष्णुपुर अमदी चुरचांदपुर सिंगी डिस्ट्रिक्ट मजिस्ट्रेट सिंगना खंगहलकली। इंग्लिशिंग अमगा चमापन निफु मंगागी ऑगस्ट 3 जापान की हिरोशिमादा एटॉम बॉम्ब थादबदा लेखिद्रबा सिंग अमदी अमांगता थोकिबा अदु निंगसिंगबा ओइना द इंडो जापान फ्रेंडशिप एसोसिएशन मणिपुर अमदी द मेयर ऑफ पीस हिरोशिमा जापान इम्फाल चैप्टरना सिंदुना हुमफुतरा तरेत सुबा हिरोशिमा नुमे पांगथोख्रे। मेजर कुर्दा लेबा मणिपुर प्रेस क्लब ता पांगथोकिबा थौरम अदुदा महूत मिनिस्टर युमनाम खेमचान इम्फाल म्युनिसिपल कोऑपरेशन के चेयरपर्सन एल लोकेश्वर अमदी इंडो जापान फ्रेंडशिप मणिपुर की प्रेसिडेंट PH नंदा कुमारसु सरुक याखी। थौरम अदुगे सरुक अमा ओइना पीस एग्जीबिशन पांगथोकिबागा लोइनाना हिरोशिमा के मेयर मासु काजुमीना थारकपा पीस डिक्लेरेशन सु पाथोकी अमदी आंगांग सिंगे आर्ट कंपटीशन के मनासु यंथोकी। थरम अदुगी मतंगदा वांगांगलदुना महूत मिनिस्टर युमनाम खेमचाना लेबाक अमगी अवाबदा मतेंग पांगनबा हाइबसी मियोयबगी चटनबिनी जापान मणिपुरी सिंगबु नुंगशिबा अमदी मणिपुरी सिंगना जापानीज सिंगबु नुंगशिबा असि ngasiगी थौरम असिना सेंगना उटली। महांगना मखा तारदुना एटॉम बॉम्ब थादरबा मतुंगदा जापानना चाखोलअलिबा असि लमदम अदुगी मियांगी मरैबाक निंगबा अमदी मजाती बुनुंगशिबा अदुना ngamnibani हाइखी। एटॉम बॉम्ब तारबा मतुंगदा जापान चाखोलबगी मरमसिबी आई मोबिना हायरगनी यामना पेट्रियोटिज्म याम वांबा अमदी सिंसिरिटी लेबा वांगा यामना मरी लेनबनिला जापानीसिंगना मणिपुरी सिंगसी याम सिरबा माले मोइसुसदगी वारगी हनथगादा वारी इबदा सक मालबी नुसिदा तोरपा बिगी अमा तोरगी वाखदा सिदिरगा द होल नेशन दुला जापानीज नेशन दुला मणिपुरी सिंगु मिसन नंबर वाली दिसिन अदुगी अचोबा दुदमुदना असांगा इंडो जापान The Friendship Association Manipur head office with some very issue, Masiso, Malay, Haizabari, Kanjab. Hiroshima, the atom bomb, Tagana, Japan, director of Latana, Pishida, Peace Mission of PDC, Tagani, as it was with a Sida, I did all the Pungzawi, one of the Tagat. मणिपुर की वांगमदगी चंगसिलकबा मिटोप सिंगना लमदम
Sigi masing yamjadaba yelho furup singda achoba seithing ama piriba asidagi kannaba haiduna ihau khongjang kaya ama lisang singna changsilakpagi sharuk ama oina Manipur gi mahiroi lup taruk MSU AIMS Desham MSF KSA amadi suk amasung atei tongan ba lup kayana Manipur da NRC taunaba dabi tawriba adu maram chai khanbiduna Manipur lengakna handak pangthokiba tarani thoi suba Manipur Legislative Assembly gi ani shuba mifamda NRC chatna hanaba taksin gani amadi Manipur State Population Commission lingkhatkani haina wai dokhiba adugi damak mahiroi luptarukna thakatpa phongdorakli loinana Manipur da yelhongai dagi leraklaba yelho furup sing kannaba matamga chanaba thoksel kaya mathok tabana lengakna State Population Commission su trayol amagi manungda lingnaba thabak paikhatpa haunabasu mahiroi luptaruki President Singna khudik piduna thadrokpa chero amana taksilagli Kanglei People Against Narcotics and Psychotropic Substances Kanglei Panasna lamdam asidagi mayai kaba chinjak maru fangna muthatuna iramdam asibu masa maufaba chinjang kaijang daba khunai ama ohenaba pandamda lepa leitana hotnaduna lakliba asigi saruk ama oina ngasisu Thobal District Council gi sanglenda mayai kaba chinjak kamari leinana aran balambi da chatluraba mioi ahum masa na tawruba asoiba aran basing Kanglei Khanglakpadagi masagi malalya jaduna amadi asoiba kaya adu chungthoknaba changjaraktuna wakhal taminakri ngasi changjarakiba mioi ahum asi makhatana fataba thabak sing asida general Kanglei Panas amadi lebak miyamna lawrakba waripta masa na yajana lawjaba haina khudyek supinaki loinara Kanglei Panasna mayai kaba chinjak ki mayokta sangsilliba khongjang asibu masak khangviduna asoiba kaya tawkhrabasu chungthokminabagi tanja lawminasi asumna lekai khudingda leiriba mayai kaba chinjak sizinaba amadi lalonba sing thokpiraktuna iramdam asibu kalhau pada saryamina naba phongdokhi Pawi marthana tema breng amatang lamunasi PONYTV na makhal mathel gi thoram sing sandukuna miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makhadu pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawramna ngaijari Break batungda mayam taramna ongchari hauzik box makhabizari Federal Students Organization Kanglei Park Fesona Manipur da Ladies School sing maru oina Harvard Comet Messi amadi Extra S School sing da chatuna yangsin bada school sing gi fibam fana leiramba amadi kharadana fibam chadana leiramba thingnarakhi hairi changa ngaida leiba Harvard School da ka amada mahiroi charakna marifurom leiba thingnaki adubu thoidokpa khudong chadaba huwaute hairi Comet School dana ka amada mahiroi Marifutara leramki hairi amadi changangaida leiba mesida ka amada mahiroi humfutara rom leiduna academic atmosphere ningthina leiba thindaraki hairi adubu gari awang lekai da leiba extra S school da ka amada mahiroi chamagatara rom leiduna yamchina famhawi hairi maram asina education department na ka amada mahiroi marifutara gi mathakta thamduna mahiroi singda awaba piriba school sing asida miyeng sangsin binaba fesokna thadrokpa chero amana pukning singsilakli Lakadori Bao Futra Manga Suba Independence Day ga mari leinana amadi Kakching Kaichel Luna na thamnabagi pandamda Kakching Bazaar Visionaries Welfare Association na Kakching gi MLA M Rameshwar Kakching Municipal Council Kakching DC District Police Kakching Fire Service amadi Forest Department ga punna khusam naduna Kakching Police Station mapadagi Kakching Kaichel Fauba sit sengbagi thoram ama ngasi pangthokre thoram adugi matangda Kakching Bazaar Visionaries Welfare Association gi President Nomaithem Sanatomba Kakching asi Manipur ani shuba khwaidagi chawba tawni hainaribani adubu hiram kaya da sotharaga leiraba asida lengangna hena meng changbinabasu appeal tawkhi अखोइना ngasi social service तौजरिबसी कक्चिंग बाजार से लू नाना थम्मगी पांदमनी अदुगा लोइना लोइना लाकदोरिबा
15 August ka mari leinasu akhoi kaksing ase yamna lu nan ba mo oinanabagi damakta akhoi ngasi gi social service ase pangtok chabani akhoi kaksing ase yengbada Manipur gi manung na second town ne haribani adubu government gi side gi miyeng si khara changbi ba watpugum tawi yariba makhai di government gi side gi chu akhoi kaksing si khara miyeng changaningi bazar business welfare association gi maike dagi government khara do su sembirakane haibagi asa thammaga loinana akhoi ngasi ase social service ase mai pangna pangtok minase haibasi wapam ji tamjaraga ai matang sida All Tribal Student Union Manipur Atsumna Thadrokpa Cherol Amana Asumgi Executive Amadi Senior Luchingba Singh Yauna Ansa Mamadi KSO GSQ gi members Singaloinana ADC Bill gi matangda Nari Basi Kananaba Consultative Meeting Ama Tribal CSQ Singi Luchingba Singapuna Hayeng Senapati Laiba Tahajam Headquarter da Pangthoklagani Hairi Maram Asina Tribal gi Luchingba Singh Amadi Organization Singna Hariba Meeting Asi Soidana Yawina Naba akan mapautak pirakli nakal amarom da tangkul katam naw saklon na thadrok bachero amana tampaki lup amana asumgi office logi wang mada thong lon silamba thodok asi laibak thibani amadi tribal gi issue asi namthana ba hotna bani hairi maram asna thodok aduda chenari ba mioi sing adugi mathakta exat lakhotna ba takslakli amadi uniform setuna peaceful concert chathakiba mahiroi singda khut tharakhiba police sing adugi thawong adusu yaningda ba fungdorakli Union Health Ministry gi data gi matung inna India da hokiba pung kunmari asida nauna COVID-19 positive oiba mioi lising tara nipan chapter ka kontra nipan thengna khri mioi lising tara nipan chamanga ga yang khai nipana laina asida gi fagat ki amadi mioi nifuna lekidre masiga tharaga hojik fawbada lighted asina maram oidaga lekidaba migi masing punna la manga lising kuntaruk chatruka marifutara mapan oikibaga loinana hojik India da COVID anaduna leba migi masingna la ama lising kontra mari Chamapan kuntra humdoi oiri positivity rate na chada mga dasmik sino ani oiki amasung fagatpagi chang na chada marifutara nipan dasmik mga sino oiki Health Ministry gi matung ina hojik fawbada laina asidagi ngakthokna ba leba asigi oina kro chaniga supna taruk hena covid vaccine kapthokre hairi Thangta haibasi sport among oibata natana lamdam asigi thaksi kasi thogalon masaktak liba masana amani haina apunba Manipur Huya lalong loop AMISLL na fungdokri loop asina sinduna ibudo thongzu lakpa laipungda pangthokiba Huya lalong numit amadi loop asigi taruk shuba mapok kuman thauram amada Manipur University of Culture gi Vice Chancellor Dr. Paunong Bonidro AMISLL gi President Okram Manglem Maitei State Kala Awardee Putham Mangi Thangta and Cultural Research Academy gi President Professor Laurembam Joy Kumar amadi Advocate M Koro Hanba Luwang na saruk yakhi AMISLL gi President Okram Manglem na hai Manipur gi thang gi mayada British officer mga kangla utra mamangda mga kaktu na hatki madugi damak thangta muthat naba British na kan honaki phong na thang oraiba yakhide aduguma fibam asida thangi haishingba mangtharakhi Adubu maidingos Juran Changi matamdagi thang tabu yokhat aba honarakpaduna hojikti tamnariba lariki syllabus ta hapa hore ngasidi thang tagi championship kaya pangthokpada Manipurna makok thongduna lakli lisingani tara taruki Augusta oza singtana duna apun Manipur Huya lalong lop semki lamdam asigi masana ama oriba thang ta dasu association ama khak oidaba masina maram oiraga karamba association da mateng pangadagi haiba khangdabana thang ta da lenga ki mideng yamna wali haina fongdokhi Macam mana Manipur si thangta lamda sini kanipan mau drama tu Manipur warga bihisna lana ya ulangna kan si thangta si bukan mutan na ba karena tu ulang tak dari mana kan namai kanglau tra samangda oi angu wo tha manga tuan pia da hanen bai matuni na bihis manga ni mau ba maling ni thagi pithibhi human loi chanpal lak pa Manipur da oi manga dinga takna kapta kanglau tra saman hathi adu mat tharum ni thang ni matang pini chidoru matinda इसे जहाँ पर मऊ ग्राम रो अलेदा किसी हाई स्कूल दा यूं पुरातान महाराज ऐजी मिटे की न्यू तंबा दुम्बा येलोंग की तंबा अखरो रोमा तंबा पांडे कोनी मरुना खांदा से स्कूल दा हाथ तबे याद है ना सजा लाने खाने बा खांदा से लोखतना तो गुरु योखले मई मयाम ही वन तम दे याद है कन कन को हम लोग भी हजान की भोंग दे yang pun ngolong nakna मन की कुलाइदा इन को छमम छाबना मणिपुर को आमा खांदा नि
All Manipur Bodybuilders Association Ambagi Lamjing Makhada Kakching District Bodybuilders Association KDBBA na sinduna anirak shuba Mr. Kakching District Bodybuilding and Fitness Competition lising ani kunito ngarang Library and Information Center Kakching ge mipun sangda pangthokre ngarang pangthokiba changdam naba aduda KSS Gunador President KDBBA and Ratan President Amba amasung IBBF ki Organization Secretary Hana Minister Oiramba Housing na Sector Citizens Forum Kakching gi President Oriba nong Maithem Nimai amasung K Ranjit MLA Sugunu AC Dr. Waira Desyam MLA Hianglam AC amadi Mayanglambam Rameshwar MLA Kakching AC Saruyaki Senior Open Category da Muscle Factory ki KSS Nirasna Senior Mr. Kakching Sangai Fitness Center na enrollment na Fast Runners Up amasung DJ Gym and Fitness Center gi KS Sangit Mitay na Second Runner Up takre Junior Open Category da Muscle Factory gi Y Jupiter na Juniors Mr. Kakching Irom Gym Kakching gi M Olenjit na Fast Runners Up amasung Sedo Gym Hianglam gi Sachidananda Lemapukpam na Second Runner Up taki Men's Fitness Physique Open Category da DJ Gym na Fitness Center na and Freddy na ahanba Sangai Fitness Center gi and Paras na anishuba amasung Iron Gym gi M Olenjit na humsubataki Losilak pada maru iba pau am kahanap pizari Tok nga sandok tu na pandaba thaudok tholakpat tingnaba Manipura mangta mangani gi oina mobile internet service tinggan Imphal West ki matungda Bisnupur amadi Chucharpur da su CRPC ki section 144 ki makhada tha ani ating bathamkre Haukiba pung kunmari da India da nauna COVID-19 positive oiba mioi lisingta ni pan chatre ka kuntra ni pan hinakre mioi ni funa lekidre Matang asida poni news nung chilgi loizare ming tabiyo mya punapo amukahana krumzari